Image Bog the Ming Tabiri Basumbu Yimnam Anuradha Devine Konona Krumzari. Housing Moroiba Pauda. Rabi Campaign 2022 Hudopakalona Lumising the Marumarang Singing Hokre. Society for Media Chamber of Commerce Asamna Kasadi Shidam Memorinda Mama Pisin Kray. DSA Kaksinge 2nd Division Delike Nasi Sanakiba Meska RFC na KYWSC with Kray. Housing Pausaluna Bizari. कृषि विज्ञान केंद्र किबिके थवाने सिंधुना चाही खुदेंगे पांगथोकपा रबी कैंपेन 2022 ngasidige haudopagalloina thoban amasung kaksang district ke tongan tongamba lomisingda ningtham thada thaba yaba mai marungi marang seng inkon koibada mathau taba polam singsu yanthokrai KBK Thawalgi Opista Pangthokiba Thoramada Wabagai Assembly Constituency MLA Dr. Usam Debena Thivamitum Agriculture Loishangi Director and Gojendro MCS na Tharamapu Amasung Deputy Commissioner Thawal Anthem Subas IAS na Akanaba Mitung Sing Oina Saruyaki Tharamadada Mitung Lensing na Kebeng Mari Lainaba Thawal Amasung Kaksang District Tungan ba Mafam Singdagi Lakpa Lomi Shingda KBK Thawalgi Mandatory Program gi Makada Wabagai the Lokam Hector Chanida Tagadaba Hangam Maru KG Chahum Hawaii Kasari Musori Maru Kovichara Ate Mahimarungi Maru Sing Sprayer or Water Pump Set na Chingbasang Suyan Toki Loinana Lomi Shingna Mahimarung Tabada Kari Taugani Tauroi Kari Kari Mathau Tabage Mataukaram na Lepak Lehau Sengani, Laina Tinatagi Karamna, Ngak Tokane, Hibane Singba, Kananaina K. Taramaduda, Atoiba Mitungi, Warren Pidadana, MLA Dr. Usam Debena, Haikibada, Langak Asina, Lomi Singe, Oava Yanglaka, Manipuda, Lomi Singna, Lokliba Pok Sink, Asing, Manipulangana, Laishinaba Asoba Sempam, Amakaito Tunatam Labane, Langak Asina, Lomi Singe, the Mata, Oava, Amata, Lehendanaba, Yamnakana, Kanaribane, Lomi Singna so, Waro Watambigano Haike. Aku jadi kenduri, wah lu adu tahu no thamam le terus kita ini ada nama apa betul, koi lagu bisnya betul, ada kiusi lah iba, sejauh segini, nah aku suka kalau bagi apa koi boleh saya, nah aku tadi ada pembimbing termani, aku ini pun ada iba pau sisi, gua mana wah nabi tu dah karul sama karul, siapa koi thamam berapa, tadi harus siapa sih urkan koi wah betul. Aku ini lagu bagi kita lalu apa, lagu ni kan apa. Kau mana kerana berarti siapa yang tu yang kerana. Kau orang ministry misalnya tadi kutai pergi, MLC kawi, meeting kawi, mana juga kali kawi kali soal kita berapa kau ini ada kau ada. Jadi kalau pungsi, wah ni orang tak kau ini. Kau betul kan orang kita kaya bagi molok pelosi, pemerintah, molok kau ini pelosi, kau ini serinje. Kemana tu betul berapa sini dari ni apa. District Legal Services Authority Thawanna MASLSAG Miyang Makada Poksogi Matangda Stakeholders and Galoinana Nomagi over Interaction Capacity Building Program Ama District Court Complex Tawangi Conference Hall Pangtokre Taramasi ground level issues and challenges faced by stakeholders dealing with matters related to Pokso cases Haiba topic Asidap Pangtokpane Tarama Aduda District Legal Services Authority Tawalgi Secretary Masana Panmai Manipur Commissioned for Protection of Child Rights ke Legal Consultant Sri Tiyam Raskisho Child Welfare Committee Tawangi Separation Langpol Lakpam Promen Amadi District Child Protection Officer Konzengbam Anitana Athoba Mitungmen Sing Oidana Sarubyaki Tawalamati Kaksang District ki IO Sing CWC ke Member Sing Amadi DLSA Tawalgi Panel Lawyer Sing Su Taramadada Sarubyaki Program Masigi Matangda Resource Person Oikiba Sri Raskishona Pokso Eka Haibasi at the Criminal Measure X Singna
तौबगमना मराल लैबा मी अमबो जराक पीबा खक नतना victim ओइदबा मियोइ अदकी पुंसी कन्ननबा अमदि मखोइगे पुनिंग वाखल अमदि पुंसीगे याइफनबा अदुगमनबा एकमनी अमसुंग stakeholders सिंगना मसगी पांदम असि अयम मतमदा यंगसंबिनबा हाइके तरोमददा सरुगाखिबा stakeholders सिंग lawyers IOs CWC DCPO असना सिंगबदगे पौताक संगलौके अमदि stakeholders सिंगा interaction तंगनखि मोरेगी कौंगम लमटोल ग्राउंडा नुमिनी चुमना सथकिबा तवांगकोटा फेस्टिवल 2022 ngarang loisinkhrai कुकी फुरुमना खुंदाबा मणिपुर के अदई मफम सिंगदा चवांगकुट के कुमई पांगथोकनबगोम कुमई असि मोरेदसु पांगथोकतना कुमई असि ngarang loisinbगे थरमदा TA and Health Horticulture and Soil Conservation Minister Latpao Hauke Dingang Long Gangmai Chairman Hill Area Committee Manipur 43 Karong Assembly Constituency के MLA De Kumo Sa 53 Tamil Assembly Constituency के MLA Zanghem Long Pamai Wangoi Assembly Constituency के MLA Lokend Kota Committee के Chairman Victor 5 Assembly Rifle के CO Colonel Raja Israel More Town Committee के Convener Geneva Hauke Yauna Tunga Tunga Government Official Singh Amadi More Daleba CHO Singi Luching Basing Saruyaki Gutukumega Marilena Thorampa Aduda Kuke Furoke Natke Oba Cultural Dance Music and Entertainment Amadi Mr. and Miss Guta Contest Atu Ahand Changdam Nabana Mapungoy Thoromoike Thorong Marilena Minister Latpao Haukim Napondo Kibada Senglaba Kuta Kumena Lakbada Kanglo Purup Sink Amato Aina Nukshi Sanana Leminaba Oiminarasi Haridana Border Town Moregi Chakotharangi Tabak Thoram Sink Lakbada Kanglo Purup Naidana Chapmanan Ba Mienga Yengani Haiba Wapam Sing Thamki Tungda Mr. and Miss Guta Contesta Makok Matangta Krabasingda Manamatam Yentoke Ngasi Moredaleba Subdivision Hospital da adoption of 14 TB patient Haiba Hiramasagi Matangda Achamatharama Mapangtokre Tharamadada TA and Health Horticulture and Soil Conservation Minister Latpao Haukipna Tengnapan District Asidaleba TB patient Taramarida Janathanaba Machi Oiba put supplement sing Jazanabagidamalta Minister ke Maike Dege Sengi Mating Pankre Ngasigi Tharamadada Tengnapan District ki Medical Officer Dr. Jangko Lund Tauthang Deputy Medical Superintendent SDH More Dr. Shishal Ahong Sangbam District TB Official Tengnopan Dr. Sunil Kondram Singh Su Sarugyake Tharumdada Minister na haikibada ngasi mahanga TB patient singidamagta yantokleba sampangphara asina makoigi machi oiba sinjak sing leibada kharada oirebasu kanaba oinanabani haike amadi makatana tha khudinge adoption TB patient singda minister gi maikidegi lupalli singa amamam piragani haiba wafam sing miyamda thamke Loidana More Subdivision Hospital Asida Maru Oina Waliba Dr. Narsing Handak Nauna Logadariba Singh Dage Mansanaba Honoragani Haike Hospital Asige repairing Yauna Akoibagi Lambi Singh Samson Navasu Honoragani Haike Ngasi Society for Meetings Chamber of Commerce Asamna Memorandum Amakasa District Deputy Commissioner the patient Cray Zati Bijati Kaidaba Meetings Chamber of Commerce Assamna Memorandum Sida Point Karadingan Tauke Memorandum Patient Kibada Sarugi Yakiba Singde Society for Meetings Chamber of Commerce Assamgi President Catherine Mayompo Umananda Working President Biswaji Sharma Amasang Zane Secretary Okram Lucky Kanta Singsu Sarugake Zane Secretary Okram Lucky Kantana Haikibada Salsa Towngi Mapampa Anida Flyovers Animag Salsa Manungda Thambiu Kasada Leiba Yellow Muishing Mutation Dage Atopa Zati Singsu Specialist Status PBU Sayed Vatican Resit Singi Mingda Sanan Park Amathambiu Amasung Life Size Statue Ama Selsa District Library Mamang the Thambiu Amasung Selsa Town to Area Shinka Asage Drainage System Matixana Thambiu Hana Memorandum Aduda Palli Hana Pundoke India ki Prime Minister Narendra Modi amadi Manipur lenga ke Chief Minister and Birena Lairba Mipung Kudimaksu Ana Ek Lehendana Bapandamda Paikhatba Pradhan Mantri Janda Arogya Yojana PMJAY Amasung
Chief Minister ki haksangi tengbang CM ISD hawdok pirakiba asigi kanaba lebak asigi miyamna mapung phana phangan mangamle haina mayang abam Rameshwar MLA Kaksang Assembly constituency na phongdokre ngasi Kaksang makhalawda leba MLA gi yimda pangthokpa PMJAY amasung CM ISD card yang thokpa amada MLA mayang abam Rameshwar na makataratuna hai PMJAY amasung CM ISD card asina pideba kanaba asi Pangpamda thoklaba singda mapung phana phanganba haiba ase yamna mabu thoktai aikona ana ayek thorakpa natraga yarokpa haiba ase tambanga manate narak yelaklaba matam adutata kat sananaba hatu honabige mahuta mangsungna kat ase saduna paihawraga narak yelakpada phangpam thoklaba kanaba khudeng lawnaba honaduna nada yektaba imongka ama khunai ama puraknaba honase ngasi pawpada mahake maikaidagi Kaksang Assembly constituency da PMJAY amasung CM ISD card asi punna lichangamaga chatrokrom sabaloidna yathokre card sabtrokrom yanthongnaba sem saba loirakle ngasi su card chamrom khudakta saduna yanthokadoribani haina phongdokhe modi gi liching makhada amadi syrian gi liching makhada lairoba masagi income laitawdagi narakung matamda awana ta ko matamda lain gi paisa leitaba kamugi pradhan mantri gi health card amadi chief minister gi aksel gi card lak manga gini masi Kaksing kendra gi manungda leiriba awaba masana paisa puthuga semba ka masi lain bada paisa puthupa ngamdraba lairba singsi akoina Kaksing kendra gi manungda leiba masi loina card si saraga koi yelakota hoji lising amaga chamnga heni yenkre lising ama chama yembasida family lising chama si mathakta hoji su mi family chatukumba koi yenaba kana thorang tauri Kaksang angan singda skon temple sanana bagdamakta Kaksang Municipal Council da no objection certificate pinanaba process tawri haibage paw phanglei hiram saga mari leinana ngasi joint non government voluntary organization Kaksang na Kaksang Municipal Council ge administrator amadi executive officer da haiba jagasi skon temple construction ge damakta no objection certificate pikhidanaba aiba cheron piduna Haizakre Amaramda Haiba Zagasida District Science Center and Planetarium Amadi District Library Sananabagidamota Provision Taraga Ladibani Loidana Kaksang Ase District Headquarter Ama Oibana Tokantongamba Department Sing Darkar Oiba Office Sing Sananabagidamota Rizab Oina Thambinaba Marilainaba Department da Taksanduna Laklabani Kanagumana Dhammaga Marilainaba Laishanga Sangba Sabatarabasu Mafam Saba Yenglaga Lanai oina lairaga sabinaba khanganjari haina JNTVO na thadropa cherolaman haire Handak Philippines ta pangthokeba 14th Mr International da first runner up ke mafam kankiba Lukananda Ketrimeyombo Money Water Club na Imphal International Airport ngasi ayu taramna opage thoronga mari lenana Money Water Club ke thami amana pawmi sangba hantana yangba amade mingsa TV aba wafam sing phongdokibadu All Manipur Working Journalists Union Haksana Lawi Aduboina Mark Money Water Club ke Maikatege Vice President RK Amarjit Amade General Secretary D Boni Sharmanali Sangba Club Sage Mihoda Kangbo Amana Manipur Press Club ta Laktun Haktenana Amzuge President Wang Kepsa Samjai Amade Standing Committee da Ibacheron Amagloinana Lankre Haizabaki Matakta Hairiba Thumi Eduki Matakta Disciplinary Action Laure Habasu Phongdolanke Maramasina Money Water Club ke thabak thoram sakta mari lenaba pau hanagum phongba haina yunena wareb laure haina amzugi General Secretary korakpam naubuna thorakpa cherolamana khangalagle Kaksang Higher Secondary School ge annual freshers May 2022 ga loinana mitoi nihalaba mahiroi singda manapiduna pungning thogatpage thoram ngasi school sage student union asindana pangthokre Kaksang Higher Secondary School ge campus ta pangthokiba ngasige annual freshers meet ke thoramaduda Manipur Pollution Control Board ke chairman so oriba wabaga assembly constituency ge MLA Dr. Usam Devena thaiba mitung Kaksang Higher Secondary School ge principal Naurem Nomita na thoramapu loinena Deputy Commissioner Kaksang Somorje Salampa IAS na khanaba mitung waina surugya ke
Makal matengi thorong kya kalonana pangthokiba thorompa aduda handakta nauna uncontesta kakraba skuna asige student union ge thaupuba sing miamda masak takpa kalonana SSLC amadi HSE exam da skuna asige oina makong mathang takraba mairo singna meritorious award sing lantopa amadi skunta asida oza oiramba adubo tabak tagi pathakraba oza singda makoina skun asigi damakta honarakhiba adubo masak khangba oina khudon po sangpi dunai kai khunaba utpana mapung oiba tharang oikhe tharamadda thoiba mitunglang ge warum piraduna MLA Dr. Usam Devena hai ngalingai ge matamda ladik tamlakpada pandamba ama yauna IS Doctor Engineering ko oige haiduna ladik tambagi khudong sabaleramde adubu ngasigi chakhlaba matam asidade mahiroi singna pil ingadege hauna mana pambal lambida ladik tambagi khudong saba phangle chakhatpagi matungi ena khudong saba kya phanglabasu madullana sisinarabadi aphabagi mahuta phatabaromda sakhibai yabage oithokpasu lai mo1 point asi masige khudama mane season afam leiba midade mobile phone asi aduke mate kanai adubo season afam leitaba amadade khwaidage phataba mane ngasige haugalakliba naru sangna mobile phone asi apabaromda season abage mahuta khudong thibaromda hene seasonary mase aikhoina saksangadabani haike angang ori matam oja amagi manata sangakada oja si manata phina wamta haiba ngamate aduke mate koi aduke mate display aduke mate moral jinga masane hauji kam dori oja gi manata sangaga jogja ngang bu bi sina phawe ma bu ure o mu ni ko se masi ho ngal loida ba masi khoina sajina ni phone me amsi kulai me amsi bo akoi na madugi ngak ba display ngak ba madugi saraka wo ngak ta matam da pithiri ju sekelo hinga le no World Mental Health Day 2022 ga mari lainana thoksong Bangida Mental Health Awareness Program pa ama pangthokre District Mental Health Program District Health Society Thawana Sindura pangthokiba program aduda Chief Medical Officer Tawal Dr. Wainakun Singh amadi District Program Manager Sri C.H. Basanta Singh na Chief Guest amadi President Oike ngasagi tharomaduda District Mental Health Program ge Secretary Social Worker Singh Sri M. Chandrakumar amadi Sri S. Somananda Singh na Resource Person oidana Mental Health ke matangda sugan miyamda khangan ke Dr. Wainakun Singh na phongdokhibada puning wakhal nungairaktawa matamda imang manung support darkar lai nungsina loinabiba amadi wata biba yamna mag darkar lai puning haksang ka phana laina nabage damakta community ge support darkar lai nganna line thokleba makai hena phai aduna district hospital tawangi room number 44 da OPD award lagbeduna expert sangata nabiu Toksom vengi ge praza humputra romba na sarugya aduna pangthokiba program aduda awage Makada Health ID su sarki loinana NCD amadi CM8A ge health checkup su toke Street vendors singe pam PBU aikhoge hak makpigano street vendors singe screening to bio haiba tonga madimang sangtanduna ngase kore mangai tent Street Vendor Welfare Union Imphal Municipal Corporation to IMC Office Thompson Bakaloinana IMC ge complex da mana masing puraktuna kaithen panjin krai loinana khongsang aduda sarugya khibisang na tonga ba kholau ke sulau ke hairi ngasege khongsang aduda sarugya khiba khoirambang kaithan State Vendor Welfare Union ke President Lighton Zamp Beda Devina hai kaithan asida ikona letel laira tanzara ka pote yolaga isa thakjabani ngaside khulingba masan power money power seasonaraga ima ama anina performance kansalaga leire loinana leksa duna kaiten asida phamsinuna leire aikhoge mafam PBU awawa taraba aikhoibo amungtang mieng sangbiu aikhoge hakma piganu loitana Mot Minister na aikhoibo amungtang kanbiu State Vendor sangbo amungtang screening tawbiu lisangani komathoida kona State Vendor sange mafambo oidiba temporary market kanagumba amata taktana allotment tawayaro haiduna court ke atingba order leiribani adubo court ke order adubo khongai naraga ngasina order amathokduna sip naiduna thong chathare asigumba court ke order asibu indana khulingba ima event sing nangasi yarik laga
kaitensing asida phamjinna leire haidana phungdoki loinana ngasage khongsangda saruk yakibisingna aikhoge hak mat pigano aikhoge phampham pibigadabani court ke order ingadabani haiba kholausing lauke haide satkiba october thagi sechat kuntarete ke kuntramatoi phawa Arunachal Pradesh ke Kameng district ke Dirongka West pangthokiba Anba North Eastern Giant Sub Junior Boxing Championship 2022 da gold medal lawraklabi Moirang Thempe Elena Devibu ngasi SCEASDO Hydrokaitena Harautayamna Oktana Punin Thawakre gold medalist Elena Asi Hydroka Part 2 Kaital Maningdagi Moirang Themp Devata Amasung Moirang Themp Ombi Suvita Aniki Bachane Pine Mahak SCEASDO ge Sanare Amasu Oide Hydrokaitenda Laiba Club Asigi Sanglana Pangthokiba Harautayamna Opage Atamba Tharampa Aduda SCEASDO ge Pautak Loising Amba Tarangba Amasung ke H Propulo Amasung Hydrok Part 2 Gram Pansai ke Upapradhan DS Subadani Saruga ke Taramatuda gold medalist Elena Ase Honaba Yamna Kanbi Sanaroi Amani Haina Pungeng Tawatpa Wapam Singh Tambakaloinana Sanaroi Eshige Tungi Punsida Hena Mai Paktuna Inamda Manipur Amasung ka Hairoki Mingsat Purakpa Ngamlaki Gani Haibagi Tazabatam ke Gaming ki Tharamamada Prime Minister Narendra Modi na Rajasthan Chief Minister Ashok Gehlot po thagat khibagi waphambo daranya lauroidabani haina Congress luisangba amade hanagi Deputy Chief Minister Sachin Pailon na haikre mana makatana haikibada mamiga manaba mongda Prime Minister Modi na Parliament Gulam Nabi Azad po thagake madugi ikoi dana Gulam Nabi Azad na Congress Party bo thadoke Magra Dhamda Lakpada Prime Minister Modi na Ashok Gehlot kaloinana Prime Minister Modi na Daista Phaminaki Prime Minister Modi bu Malangi Miyam na ikai khumnaba utkibagi maramdi Mahana Gandhi ge lebake Prime Minister oirubagine Prime Minister Modi na Ashok Gehlot bu thagatpagi wafam kya phondokibade Modi amasung Gehlot matampa amatada Chief Minister oikibane Ashok Gehlot na khwaidagi chahi yamlaba Chief Minister oiki hauziksu oire Rajasthan ge matangda haikibada Congress Legislative Party CLP gi meeting ama satapathada pangthokani hairaga pangthokpadi ngamkide haibasu phongdoki anoba Congress lutingbana party manungda tholakpa oirasunu haike Weather patabana maram moiduna Meghalaya Chief Minister Konark Sangma ge helicopter adu umyam panda emergency landing tawkhre Chief Minister Sangma turadagi Silong tamna pairakibane mafam aduda panthabada chahi nifu mari suraba Sangmana nuaina matam lengke private college ke campus ta working sakhi loken singa loina na chaminaki yamna harau nungaiba numit ama oike haina Chief Minister Konark Sangmana phongdoki mafam adugi miyamna so mahakotaramna okhibabu Thagatki Matungna Meghalaya Chief Minister Sangma by Rotna Silong Dalaki Haide Hauzik Sanabagi Pauda District Sports Association Kaksing Sinduna Lamza Playground Chatariba DSA Kaksing 2nd Division League King Sanakiba Mazda Royal Football Club RFC Hiyanglam Wabakaina Kadazet Youth Welfare Associated Club KYWSC Wabakai Pansanani Amadatoi Craig RFC की पंजन सिंधु जर्सी नंबर 13 Y ngang bana match ke minute taramapan jersey number 20 Mohammad Salman na minute kuntarak dasan ke aduga KYWSC ke panjana duna jersey number 8 E dingko na match ke minute yang kai taruk dasan ke bane Hauzek arubada maru iba pau amone pizade Rabi campaign 2022 hudo pagalona na lumisinga maru marang sangyan hokre Society for Media Chamber of Commerce Assamna Kasar Shida Memorandum Mama Pisin Kray DSA Kaksenge 2nd Division League ke ngase sanakiba match ka RFC na KYWSC buthoi Kray Image PAODAM ngase gide matang ngase daloi sare meng tabiri besumba amaka hana khurumjare